ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯔꯨꯑꯣꯏꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯆꯦꯜꯂꯤꯕꯗꯒꯤ ꯍꯧꯔꯒ ꯇꯤꯅꯦꯖ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡ ꯂꯩꯔꯕ ꯃꯃꯥꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯗꯨꯅ ꯏꯆꯥꯁꯤꯡꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯜꯂꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯈꯪꯖꯤꯟꯕꯗ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯅꯍꯥꯛꯁꯨ ꯈꯜꯂꯛꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯍꯟꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯐꯕ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯝꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯍꯤꯔꯝ ꯃꯃꯥꯒ ꯃꯆꯥꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯃꯃꯥꯁꯤꯡꯅ ꯃꯄꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯧꯅꯕ ꯎꯏ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯂꯧꯗꯦ ꯅꯠꯇ꯭ꯔꯒꯅ ꯍꯟꯊꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯡ ꯑꯌꯥꯝꯕꯅ ꯃꯃꯥꯒ ꯂꯩꯃꯤꯟꯅꯕ ꯊꯦꯡꯅꯩ ꯑꯉꯥꯡꯅ ꯁꯟ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯋꯥ ꯉꯥꯡꯂꯛꯄ ꯐꯥꯎꯕ ꯃꯃꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯁꯦꯝꯕ ꯍꯩꯇ꯭ꯔꯕꯗꯤ ꯑꯉꯥꯡꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕ ꯃꯥꯌꯣꯛꯅꯕꯁꯤ ꯃꯃꯥꯁꯤꯡꯅ ꯍꯦꯟꯒꯠꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯨꯝꯕ ꯅꯠꯇꯦ ꯃꯃꯥꯁꯤꯡꯅ ꯃꯆꯥꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯃꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯀꯌا ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯪꯂꯤꯕꯅꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯇꯧꯔꯣꯏꯗꯕ ꯑꯃꯗꯤ ꯎꯠꯂꯣꯏꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯅꯤꯗꯪ ꯍꯥꯏꯖꯔꯛꯀꯦ ꯅꯍꯥꯛꯁꯨ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯌꯥꯎꯔꯝꯗ꯭ꯔꯕꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯌꯥꯎꯔꯝꯂꯒꯅ ꯀꯃꯦꯟꯇ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯎ ꯑꯍꯥꯟꯕꯗ ꯃꯄꯥꯕꯨ ꯁꯤꯙꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯀꯥꯎꯕꯤꯒꯅꯨ ꯏꯆꯥꯁꯤꯡꯕꯨ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯤꯕꯅꯤ ꯈꯟꯕꯒꯨꯝ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯄꯥꯕꯨ ꯆꯩꯕꯁꯤꯅ ꯑꯉꯥꯡꯗꯨꯕꯨ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯃꯥ ꯈꯔꯗꯤ ꯃꯄꯨꯔꯣꯏꯕꯗ ꯉꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯃꯆꯥꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯅꯄꯥꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯅꯃꯛ ꯆꯨꯝꯗꯨꯅꯁꯨ ꯃꯄꯥꯗꯨꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡꯗꯨꯗ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯉꯥꯡꯗꯨꯒ ꯃꯄꯥꯒꯒꯤ ꯃꯔꯛꯇ ꯃꯃꯥ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯄꯜ ꯑꯃ ꯈꯥꯒꯠꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯃꯨꯛꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯅꯣꯏ ꯅꯄꯥꯁꯤꯅ ꯃꯤꯉꯝꯗꯕꯒꯤ ꯄꯥꯡꯃꯟꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯋꯥꯔꯤꯕꯅꯤ ꯅꯣꯏ ꯅꯄꯥꯗꯤ ꯃꯤꯅ ꯍꯥꯏꯕ ꯏꯟꯃꯟꯗꯅ ꯃꯥꯡꯂꯗꯕꯅꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤꯗ ꯏꯆꯥ ꯐꯒꯠꯂꯛꯀꯅꯤ ꯈꯟꯕꯤꯒꯅꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯆꯥꯁꯤꯡꯅ ꯃꯄꯥꯁꯤꯡꯕꯨ ꯎꯁꯤꯠꯂꯛꯂꯣꯏ ꯑꯃꯗꯤ ꯃꯄꯥꯗ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯀꯅꯤ ꯃꯆꯥꯅ ꯃꯄꯥꯗ ꯎꯠꯀꯗꯕ ꯔꯦꯁꯄꯦꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯀꯅꯤ ꯃꯁꯤꯗꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯛꯀꯅꯤ ꯑꯗꯨꯅ ꯀꯥꯎꯕꯤꯒꯅꯨ ꯃꯄꯥꯒꯤ ꯑꯁꯣꯏ ꯑꯔꯥꯟꯁꯤꯡ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯛꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯄꯥꯁꯤꯡꯁꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅꯩ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯕ ꯃꯄꯥꯁꯤꯡ ꯐꯥꯎꯕ ꯃꯆꯥꯁꯤꯡꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯃꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯀꯟꯐꯤꯗꯦꯟꯁ ꯂꯥꯛꯍꯟꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯃꯥꯁꯤꯡꯅ ꯃꯄꯥꯗꯨꯗ ꯋꯥꯔꯧ ꯄꯔꯧꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯃꯄꯥꯒꯤ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡꯇꯃꯛ ꯍꯥꯏꯕꯤꯌꯨ ꯃꯄꯥꯒꯤ ꯑꯐꯕ ꯃꯇꯧꯁꯤꯡꯇꯃꯛ ꯏꯆꯥꯁꯤꯡꯗ ꯋꯥꯔꯤ ꯂꯤꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯨ ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯂꯛꯀꯅꯤ ꯐꯠꯇꯕꯁꯤꯡꯗꯃꯛ ꯂꯤꯗꯨꯅ ꯂꯩꯔꯒꯗꯤ ꯐꯠꯇꯕꯁꯤꯡꯗꯨ ꯏꯆꯥꯁꯤꯡꯅ ꯇꯝꯂꯛꯀꯅꯤ ꯃꯄꯥꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯍꯛꯈ꯭ꯔꯕꯅꯤ ꯃꯃꯥꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯁꯤꯡꯕꯨ ꯃꯆꯥꯁꯤꯡꯅ ꯌꯦꯡꯊꯤꯅꯍꯟꯕꯤꯒꯅꯨ ꯑꯅꯤꯁꯨꯕꯗ ꯏꯆꯥꯁꯤꯡꯁꯨ ꯉꯥꯡꯍꯟꯕꯤꯌꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯋꯥ ꯏꯉꯥꯡ ꯉꯥꯡꯕ ꯐꯪꯈꯤꯗꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯃꯥꯗꯨꯅ ꯂꯣꯏꯅ ꯉꯥꯡꯈꯤ
ꯑꯩꯒꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯁꯨ ꯃꯃꯥꯗꯨꯅ ꯂꯣꯏꯅ ꯑꯗꯨꯝ ꯉꯥꯡꯈ꯭ꯔꯦ꯫ ꯑꯣꯖꯥ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯗꯅ ꯃꯃꯥꯗꯨꯅ ꯍꯥꯏ꯫ ꯑꯩꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯪꯈꯤ꯫ ꯃꯃꯥꯗꯨꯅ ꯑꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯍꯪꯈꯤ꯫ ꯑꯗꯨꯁꯨ ꯑꯉꯥꯡꯗꯨꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯗꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯩꯅ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯉꯥꯡꯁꯤ ꯑꯃꯨꯛꯇꯪ ꯈꯨꯝꯍꯟꯕꯤꯌꯨ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 9ꯗꯗꯤ PC ꯀꯌꯥ ꯆꯠꯈꯤ ꯍꯥꯏꯅ ꯍꯪꯕꯗ ꯑꯉꯥꯡꯗꯨꯅ ꯌꯥꯝꯗꯦꯗ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯃꯥꯗꯨꯅ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯀꯔꯤꯅꯣ ꯑꯣꯖꯥꯗꯕꯨ ꯌꯥꯝꯗꯦꯗ ꯍꯥꯏꯅ ꯈꯨꯝꯂꯤꯗꯨꯕꯣ? ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯅ ꯋꯥ ꯉꯥꯡꯕꯁꯤ ꯃꯃꯥꯗꯤ ꯄꯥꯝꯗꯦꯀꯣ, ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯑꯩꯁꯨ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯏ꯫ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯤꯅꯤ ꯑꯣꯖꯥ, ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯏꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ CCTV ꯀꯦꯃꯦꯔꯥꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯏꯟꯅꯗꯨꯅ ꯂꯩꯔꯕ, ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯣꯔꯦꯜ ꯀꯣꯝꯄꯥꯁ ꯑꯃ ꯄꯥꯏꯔꯒ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯦꯔ ꯐꯂꯥ ꯑꯣꯟꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯗꯨꯗꯤ ꯁꯣꯔ ꯐꯨꯟꯒꯠꯂꯅꯤ꯫ ꯃꯆꯥꯁꯤꯅ ꯉꯥꯡꯒꯗꯕꯗꯨꯁꯨ ꯃꯍꯥꯛꯅ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯗꯨꯅ ꯉꯥꯡꯂꯕ ꯃꯇꯝꯗꯅ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯁꯨ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯕꯨ ꯑꯃꯨꯛ ꯋꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯃꯛ ꯃꯇꯝ ꯈꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯉꯥꯡꯂꯝꯗꯕꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯈꯤ꯫ ꯃꯤ ꯇꯤꯟꯅꯕ ꯍꯩꯔꯛꯈꯤ, ꯋꯥ ꯉꯥꯡꯕ ꯍꯩꯔꯛꯈꯤ, ꯂꯣꯏꯅꯅ ꯀ꯭ꯂꯥꯁꯇꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯈꯤ ꯑꯃꯗꯤ ꯑꯩꯒꯁꯨ ꯌꯥꯝꯅ ꯅꯛꯅꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯃꯃꯥꯗꯨ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯇ꯭ꯌꯨꯁꯟ ꯂꯦꯞꯍꯟꯖꯔꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ꯫ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯪꯂꯨꯕꯗ ꯃꯊꯪ ꯃꯈꯥ ꯏꯑꯣꯟ ꯑꯣꯟꯅꯔꯦ꯫ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯦ꯫ ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯕꯗꯒꯤ ꯑꯉꯥꯡꯁꯤ ꯃꯃꯥ ꯃꯄꯥꯗ ꯍꯪꯒꯠꯂꯒ ꯈꯨꯝꯕ ꯍꯧꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯇꯥꯡꯗꯨꯗ ꯃꯃꯥꯗꯨꯗ ꯍꯪꯈꯤ, ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯋꯥꯗꯨ ꯊꯕꯠ ꯊꯗꯠꯂꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯤꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯉꯥꯡꯕ ꯈꯨꯝꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯨ ꯈꯟꯊꯕꯤꯌꯨ꯫ ꯏꯆꯥꯁꯤꯡꯅ ꯆꯥꯎꯔꯛꯂꯒ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅꯅꯣ? ꯑꯉꯥꯡ ꯃꯁꯥꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯨꯅ ꯑꯣꯏꯒꯗ꯭ꯔꯥ? ꯑꯗꯨꯅ ꯃꯃꯥꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪꯗꯤ ꯏꯆꯥꯁꯤꯡꯕꯨ ꯉꯥꯡꯍꯟꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ꯫ ꯃꯊꯪꯗ ꯍꯤꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫